ꯈꯣꯝꯖꯔꯤ ISTV Manipuri pau mineng tabirba singbu taramna oksari uzei marui ba pauda Bharat ke tai mafam singda pangthokna bagum Manipur da su fire service day pangthokpaga loinana fire service week haukre uzei pau santhokna pijari Bharat ke tai mafam singda pangthokna bagum Manipur fire service na sinduna ngasi fire service day pangthokpaga loinana fire service week haukre Mapal Kangjebung ki makha thangbada leiriba Manipur Fire Service ki headquarter da pangthokhiba thoram aduda Chief Secretary PC Lungkunga Manipur Fire Service ki Director K Chandramani Divisional Officer L Nabasandrana maru oiba myoising oina saruk yakhi Tharamga mari leinana leikidraba Fire Service ki myoising da haikat leikat tamduna ikai khumnaba utkhi ing lising amaga chama Nimpu mari gi April gi tang 13 da Bombay gi hithangpham Victoria dok haina khangnaba mafamda pokhaiganba amadi mai chakan ba polam thanna yawba jahaz ama mai haurakpadagi madubu kannaba honabada fire service ki officer ama amasung fireman humphutaru ki punsi mangki kaya amana punsi chupa soinai hanki numit adabu ningsingduna ngasi fawa fire service ti haina palan pangthokduna lakhibani thawanga mari leinana Chief Secretary PC Lungkungana Manipur Fire Service ki leiriba wat pakaya si mensinabagi thabak adu election code of conduct loidriba fawbadi lauthokpa yadri district singda leiriba substation singe award apasing su yengsilagani haiki putting our heads together fire service station singak tanda ba ko district mayam ke sutram hena chau program pa sera mugi photo sera habisi ekhagi policy presentation amoigani sim am rem wajare Manipur Fire Service ki training hall kam gym home ama Chief Secretary Lamkungan hangdokhi maihau langpok thorapa matamda pau phongna bada khudong sana bagidamak substation singda mobile handset tarataruk su yenthoki thawanga mari leinana Director K Chandramani na yumdagi thabak chathopa matamda maihau langpok thoktanaba ningthina section thorang lokhatkadabani apik pangang singda maikhet paihaloidabani famungda churubiri na chingba thakloidabani karigumba thakpa tarabasu aremba makhak adu hudoktreng da ningthina muthat pigadabani handaki chei ga mai lengana hai podang hapchin ngi koda ngai mai chananu mai ke chananu thaw ma hiu la bu phobu ya ba po chei chananu hai bigi awareness amjing ngi hoi yumthong gudigi awan wei chi hona bomja in communication da mai hiu la po di che chuna ba taking from the trilogy have chindang di we common ching amoina come to the own words awareness something PH have a yin me Miyangi yaifanaba traffic police na paikhaliba thabak thoram sing asida niyom lana gari park toramba sing tiar kaktuna fine thian bagi senpham amaga manadre haina irai park chokhanaba honaba irai park cha singillu nagamapal saram laikai na thadrokpa cherolamana hairi traffic ki niti niyom amadi gari khamba yade haiba wafamadu miyam da ningthina khangandabana praja singbu apangba siduna sendal lambirom da chacharabra haibagi chingnaba leire tiar kaklaga lawriba fine sing asi kanada pikhalibano haibadusu mari lainaba singna khangan pham thoi miyangi yenglaga VIP amadi security force ki miyoi singna su gari niyom chumna thahaningi hairi Congress amadi BJP na Manipur da paisa yen bada election observer singna tumina leire haina Left and Secular Alliance ki mirep Dr. M Narana ngasi golapati da leiba KR Lane gi playground da pangthoki ba miyam gi bifam da phongdokre Dr. M Nara supporting committee Imphal East na sinduna pangthokpa mifam aduda hanagi minister N Mangi committee gi chairman Haji Arafat Ali yauna lamdam adongi miyo kyana saruk yakhi N Mangi na miyam gi yaifana bagi damakta Dr. Nara si nihut oina thasi praja singna Congress amadi BJP asi pamnadre haiki Dr. M Narana parliament ki mikhal asi yamna aruba mikhal amani masina chana kanglon kya semlibani praja singbu mikhal da paisana leiraga yagani haiba wakhalon sing asi mangan khibagi matam oire miyamna aphaba sasan amagi anauba luchingba ma thagalasi haiki yenari chacha haja nari paisa yerin na tar ma ko autari har Congress ne paisa amjam ye BJP के रुपया याखी ऐ सानो पूरे लंबी कई तौर के कनाना थादो के इलेक्शन की ऑब्जर्वर्स इन करिनो आई थिंक दे कैन नॉट डू इट म्हणजे सासोन कोई के काम बुस दिए मको के और पैसा ये लगे आते
Kasargi Rani Colony de Leba, Matthew Gangmei, Apopa Stephen Gangmei Bhara Santopa, Jiribangi Kamaranga, Lamkai Bazar Manaki Junior High School Manakta Leba Yum Ama, Masakang the Basingangarang Numidang Pung Taramatoi Makairum Taba Matam the Maitaduk Lamli. Fire Service Kim Singna Matam Chana Lakpadagi Kahena Amangata Tohodri. Tauda Wasiki Matanga, Uhoba Mui Amana Fondorpada, Masakang Daba Mamai Kumba Mui Ahum Rum the Laglaga, Mui Karat Hirambagaluna Manak Napada Leba, Mui Karasup Furum ki hairi madugi matungda makoina yum madu mai tharambani jiri police na masigi matangda case ama lokhatkri ngarang wangkhai kaithel asangbi manakta bom pokhai hankibadu URF ki lanmi Manipur Army ki Mobile Election Force ET na chathakibani haina URF ki Information and Publicity Secretary sana job maitai na thadorokpa cherola mana khangalagli cherola sin makhata na phongdorokpada election ga mari leinaba thodok wathokta wakan mifam pangthokpiganu mikhal gidamak isabu yonthokpa toglasi hairi Mabuk nai haiduna Jenims ta laikanana bangarang ayupung nipan makhai taba matamda pukhalakiba chahi nipan khaktangai ba nupa macha ama numidang pung nipan khara helakpa matamda laikhidre doctor na checkson dabadagi ni haiduna imung manungi mioi signa asiba haksang lodri thodok asi matangda police na pamdaba thodok thoktana ba checkson tharang lokhatkre laikhidrabagi imung manungna ISTV news ta phongdorakpada yaripo kendrigi manung channel leiba taibok pi Chawba sanagi machanupa Wahaudin asi puknai haiduna Jenims ta emit tawki Dr. Leite haiduna nungtilgi pung ani fawa Dr. Amatana yengkide pung ani khara helakpa matamda Brozen koba Dr. Amana laktuna makhal amatagi examine tawdana hidak khara lairuna ba khanghalaklaga chakhi hidak pizaraba fawada anabagi fibam fagalakide tungda Dr. laktuna examine tawna person khraba matungda Dr. na angang adu laikhidre haina phongdorakri Dr. Singhi section da thawong asi mari laina ba authority na yengsinduna akan bacharak pigidabani haina imung manungi mioi singna dabi tawri asumga ayya sombati biyo ayya sabu tobiyo yar babi butobiyo KCP की कंट्रामरी सुबह मपो कुमोन नुमित कमरी लेना पार्टी की प्रेसिडेंट लाबा मैटै नमियामदा याफा पाउजल पिरकली पार्टी असि लुपलोय पुनमा कोरकोमदा यावरिबा यावलुप सिंह वेशियागी निंगतम लांथेंग चथमिनरिबा यावलुप सिंह अमदी तेंबांगलिबा पुनमकी मफमदसु इकाय खुमनबा उटलगली प्रेसिडेंट लाबा मैटै की जेरोल असिना मखातारादना कोरकोमदा KCP सु यावदना KCP की यावल की पांदम अमा हौख्री कोरकोम सेम की बगा इरोइनना निंगतम लालहौबु सोइदना माय पाखनगदबा पोरंगी पांगलदी वेस्टर्न साउथ ईस्ट एशिया दा लांथेंग मिनरिबा लालहौलुप सिंगी अपुनबा लुपतिन सेमबा हाइबसिदा लेरी हाइरी फिबम फरिंगै मतम लेरिंगै रीजनल यूनाइटेड फ्रंट सेम हौबा हाइबसि यावल लालहौबु कुमांग चौक्सिन हनगदबा अचुंबा खोंथांगनि हाइरी रशिया गी अपुनबा पांगल सेमगत मिनदुना इंडिया थेंगनमिनसि हाइना चेरोल असना खंगलगली ngasi cheraubagi thoram halau tayambaga loinana ngasi Manipur gi mafam kyada pangthoknakhre araiba mathel lukoi sing magi thongalda kanakhi cheraubagi thorongga mari leinana machal machi oiba singna mapamda laktuna mabung mapwa singda angamba khudol pot sing pinakhi ningthil gi matamda anakpa chin kharada miyamna kanakhi Santigi wari sanari balup singi manungda tokhaiba midyeng yenglabadi amukhanna khulai parakpa yai haina URF na phongdorakli hiramasiga mari lainana ngasi loitang khunauda leiba lup asigi designated camp ta paugi mifam ama pangthokre paugi mifam aduda lup asigi home secretary Ruhini assistant finance secretary Lankhomba Maitai amadi assistant finance secretary Poinu Luwang susruk yakhi ngasigi media da su chanari ba Kadar Singh bothadaba yararoi haiba wafamadu lup asigi maikaidagi kham na pendaba phongdorgli home secretary Ruhini na phongdokibada tha asigi tang mapanda pangthokiba outer Manipur parliamentary constituency da chingi su sign taunari ba lalhalup singh khulai galoina na full uniform da bothadaba yahalaga URF amadi atai Kadar Singh inner Manipur gida bothadaba yaroi haibasi Manipur government amadi India government na lup singhi marakta tokhaina yengba midyengni haina lawi MOU sign taunlakraba matungda ngasi fawa India government na ceasefire gi mangoinana yanaki wafam sing thabak oina pangthokdri makhatana phibam masida asumak jatharaklabadi amukhana khulai paiduna India gi mayukta lan horokpa yai haiki sign taunagi ba wafam dugi paringdagi aranba ama chattana leiba lupsing asibuna hariba taraga taruk suba election asida makoi apamba voting right pida bai bise
मखोइबु इंडिया की सिटीजन अमन नते हाइना तरंग तरंग ताबा अदुन वफम मने अदुना हाइबा इलेक्शन असिदा अखोइगी इंडिया सिटीजन अमा ओइना मसिगी राइट पिदब तारगदी अखोइ अमोना खुलाई पाइरकांदा जंगन द चखिब याबगी नत्रगना इंडिया गवर्नमेंट की मयुता खुलाई पाइरकांदा आर्मी स्ट्रेंग चथरक याबगी चप चावा अखोइगी एमयू साइन तौनगी बिसिंगी मफम द सिलै हाइना मियामना थमनिंग हाइदा हिरम सिगी मतंगदा इंडिया गवर्नमेंट अमदी मणिपुर गवर्नमेंट ना हकचिन लौगदबनी अथुबा मतमदा यासिननबा पॉलिसी पुथोकदबनी करिगुंबा हिरम असिबु हकचिन लौगदबा अमदी लोइसिननबा पॉलिसी पुथोकपा ngamdrabadi मदुदा थोरकपा फोल होम की जॉइंट सेक्रेटरी संबु अमदी प्रिंसिपल सेक्रेटरी होम सुरेश बाबुना दायित्व पुगदबनी हाइना होम सेक्रेटरी रोहिणी ना मखाताना फोंदोखि बिस्टॉक तौनबगी दंता यानागी वो होम सिगी वांगवदा होम सेक्रेटरी सुरेश शंभू सिंह सुरेश बाबू इंडिया मियोसिंग यानगी वफम की वांगद थबक तौरप यूआईएफ बेंदब वफम लै तौर अथुब तौरब तारगदी यूआरएफ एमयू साइन तौनरीब लुपसिंगी मपान लेब केडरसिंगसिना करी करब थबक तौरकदगी हाइबदुदी गवर्नमेंट ऑफ इंडिया अखोइबु वरी सानाजेना अखोइबु थेमगा मुथेम लांग पुथोरीब शंभू सिंह सुरेश बाबू मुखोई अनीना लौगदब दायित्वनी हाइतारे ngasi थोरीब प्रॉब्लम खुदिमसे सुरेश बाबू शंभूना लौगदब दायित्वनी मरुइब पाव अमुका न पिजरी भारत की अतई मफम सिंह पांगथोकनबगुम मणिपुर दसु फायर सर्विस डे पांगथोकपगा लोइनना फायर सर्विस वीक हौख्रे पिदिंग ताबिरबसिंग अमुका न खुरमसरी।